ꯑꯍꯥꯟꯕꯗ ꯑꯣꯟꯂꯥꯏꯟ ꯃꯅꯤꯄꯨꯔꯒꯤ ꯑꯌꯨꯛꯀꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯣꯏꯂꯥꯏꯁ꯭ꯔꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯍꯥꯡꯗꯣꯛꯄꯤꯅꯕ WMCꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯐꯥꯎꯗꯨꯅ ꯆꯠꯂꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯃꯔꯨꯑꯣꯏꯅ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤ ꯍꯥꯡꯗꯣꯛꯇꯨꯅ ꯂꯝꯕꯤꯁꯤꯡ ꯑꯁꯤꯗ ꯃꯤꯌꯥꯝ ꯑꯀꯤ ꯇꯨꯖꯨꯡꯕ ꯂꯩꯇꯨꯅ ꯆꯠꯄ ꯌꯥꯍꯟꯕꯤꯅꯕ ꯑꯊꯨꯕ ꯃꯇꯝꯗ ꯆꯞ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯄꯤꯅꯕ ꯋꯥꯔꯜ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜ WMCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯗ ꯆꯦꯔꯣꯜ ꯑꯃ ꯄꯤꯗꯨꯅ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯆꯦꯔꯣꯜ ꯑꯗꯨꯅ ꯍꯥꯏ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯉꯁꯤ ꯆꯍꯤ ꯑꯁꯤꯒꯤ ꯃꯥꯔꯆ 9ꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯃꯤꯌꯥꯝ ꯃꯔꯨꯑꯣꯏꯅ ꯃꯤꯇꯩꯁꯤꯡ ꯃꯅꯤꯡꯇꯝꯅ ꯑꯀꯤꯕ ꯌꯥꯎꯗꯅ ꯆꯠꯍꯜꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯈ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯅꯤ ꯑꯁꯤꯅ ꯃꯤꯇꯩꯁꯤꯡ ꯆꯠꯄ ꯌꯥꯗꯅ ꯑꯊꯤꯡꯕ ꯊꯝꯗꯨꯅ ꯂꯩꯔꯤ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯑꯁꯤ ꯍꯥꯡꯗꯣꯛꯇꯕ ꯑꯁꯤꯅ ꯃꯤꯇꯩꯁꯤꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯉꯁꯤ ꯐꯥꯎꯕ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯤꯔꯝ ꯑꯁꯤꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯊꯤꯡꯂꯤꯕ ꯑꯁꯤ ꯍꯥꯡꯗꯣꯛꯍꯟꯗꯨꯅ ꯊꯤꯡꯕ ꯑꯃꯗꯤ ꯑꯀꯤꯕ ꯂꯩꯇꯅ ꯆꯠꯄ ꯌꯥꯅꯕ ꯑꯀꯛꯅꯕ ꯊꯧꯔꯥꯡ ꯑꯃ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅꯁꯨ ꯇꯛꯁꯤꯜꯂꯤ꯫ ꯂꯣꯏꯅꯅ ꯖꯝꯃꯨ ꯑꯦꯟ ꯀꯥꯁꯃꯤꯔꯒꯤ ꯄꯍꯜꯒꯥꯝꯗ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯕꯒ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗꯁꯨ ꯁꯔꯨꯛ ꯌꯥꯔꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯗꯨꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯥꯔꯇꯤꯁꯠ ꯅꯨꯄꯤ ꯀꯌꯥꯕꯨ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯀꯌꯥꯅ ꯆꯤꯡꯊꯅꯕ ꯍꯣꯠꯅꯔꯤ ꯁꯨꯔꯖꯀꯥꯟꯇ꯫ ꯅꯔꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕꯒꯤ ꯃꯥꯌꯦꯛꯇ ꯀꯦ.ꯄꯤ. ꯗꯥꯁꯅ ꯗꯥꯏꯔꯦꯛꯁꯟ ꯄꯤꯗꯨꯅ ꯄꯤ ꯚꯥꯏꯔꯦꯜ ꯐꯤꯜꯝ ꯄ꯭ꯔꯗꯛꯁꯟꯅ ꯄꯨꯊꯣꯛꯄ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯃꯅꯤꯄꯨꯔꯤ ꯐꯤꯆꯔ ꯐꯤꯜꯝ ꯉꯁꯤ ꯇꯥꯟꯊꯥꯄꯣꯂꯤꯁ ꯑꯃꯗꯤ MSFDSꯇ ꯄ꯭ꯔꯤꯃꯤꯌꯔ ꯁꯣ ꯎꯠꯈ꯭ꯔꯦ꯫ ꯐꯤꯜꯝꯒꯤ ꯂꯝꯗ ꯇꯦꯂꯦꯟꯠ ꯂꯩꯔꯕ ꯑꯥꯔꯇꯤꯁꯠ ꯅꯨꯄꯤ ꯀꯌꯥ ꯊꯣꯛꯂꯛꯂꯤ, ꯃꯈꯣꯏꯕꯨ ꯃꯆꯦ ꯃꯆꯟ ꯑꯣꯏꯅ ꯈꯟꯕ ꯉꯝꯗꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯀꯌꯥꯅ ꯆꯤꯡꯊꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯐꯤꯜꯝ ꯐꯣꯔꯝ ꯃꯅꯤꯄꯨꯔꯒꯤ ꯆꯦꯌꯔꯃꯦꯟ ꯁꯨꯔꯖꯀꯥꯟꯇ ꯂꯥꯏꯃꯌꯨꯝꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯉꯁꯤ ꯄ꯭ꯔꯤꯃꯤꯌꯔ ꯁꯣ ꯎꯠꯈꯤꯕ ꯅꯤꯡꯁꯤꯡ ꯈꯨꯗꯣꯜ ꯍꯥꯏꯔꯤꯕ ꯐꯤꯜꯝ ꯑꯗꯨꯗ ꯖꯜꯖꯤꯠ, ꯔꯠꯅꯥ, ꯏꯗꯧ, ꯅꯔꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕ, ꯂꯂꯤꯇꯥꯕꯤ, ꯔꯣꯖꯤ ꯈꯣꯏꯃꯨꯅ ꯐꯤꯜꯝ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯁꯛꯇꯝ ꯂꯥꯡꯂꯤ꯫ ꯐꯤꯜꯝ ꯄ꯭ꯔꯤꯃꯤꯌꯔ ꯁꯣꯒ ꯃꯔꯤ ꯂꯩꯅꯅ ꯂꯝꯐꯦꯜ ꯁꯅꯥ ꯀꯩꯊꯦꯜꯗ ꯂꯩꯕ ꯇꯥꯟꯊꯥꯄꯣꯂꯤꯁꯇ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯗꯨꯗ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯑꯣꯏꯕꯗ ꯅꯠꯇꯅ ꯑꯦꯛꯇꯔ ꯑꯃꯁꯨ ꯑꯣꯏꯔꯝꯂꯕ ꯃꯍꯦꯁ꯭ꯋꯔ ꯊꯧꯅꯥꯎꯖꯝ, ꯐꯤꯜꯝ ꯐꯣꯔꯝ ꯃꯅꯤꯄꯨꯔꯒꯤ ꯆꯦꯌꯔꯃꯦꯟ ꯁꯨꯔꯖꯀꯥꯟꯇ ꯂꯥꯏꯃꯌꯨꯝ, ꯐꯤꯜꯝ ꯃꯦꯀꯔ ꯑꯣꯏꯕꯗ ꯅꯠꯇꯅ ꯗꯥꯏꯔꯦꯛꯇꯔꯁꯨ ꯑꯣꯏꯔꯤꯕ ꯔꯣꯃꯤ ꯃꯩꯇꯩ ꯑꯃꯗꯤ ꯇꯥꯟꯊꯥꯄꯣꯂꯤꯁꯀꯤ ꯆꯤꯐ ꯑꯣꯄꯔꯦꯁꯟ ꯑꯣꯐꯤꯁꯥꯔ ꯕ꯭ꯔꯥꯌꯟ ꯅꯀꯣꯏꯖꯝꯅ ꯊꯧꯔꯝꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯁꯤꯡ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯐꯤꯜꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯀ꯭ꯔꯨ ꯃꯦꯝꯕꯔꯁꯤꯡꯗ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈꯤ꯫ ꯂꯥꯜꯍꯧꯂꯨꯞ 3ꯒꯤ ꯀꯦꯗꯔ 12 ꯐꯥꯔꯦ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯊꯧꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯉꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯜꯍꯧꯂꯨꯞ 3ꯒꯤ ꯀꯦꯗꯔ 12 ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯉꯁꯤ ꯋꯥꯡꯈꯩ ꯊꯥꯡꯒ ꯃꯄꯥꯟꯗꯒꯤ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLFꯀꯤ ꯀꯦꯗꯔ 4 ꯑꯃꯁꯨꯡ ꯃꯈꯣꯏꯒ ꯈꯨꯠꯁꯝꯅꯕ ꯃꯤꯑꯣꯏ ꯑꯃ ꯐꯥꯈꯤ꯫ ꯐꯥꯔꯕꯁꯤꯡꯗꯤ ꯃꯌꯥꯡ ꯏꯝꯐꯥꯜ ꯕꯦꯡꯒꯨꯜ ꯌꯥꯡꯕꯤ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯍꯧꯖꯤꯛꯅ ꯍꯠꯇꯥ ꯒꯣꯂꯥꯄꯇꯤꯒꯤ KR ꯂꯦꯟꯗ ꯂꯩꯔꯕ ꯋꯥꯡꯃꯌꯨꯝ ꯑꯖꯤꯖꯨꯔ ꯔꯍꯃꯟ ꯑꯦꯂꯥꯏꯁ ꯇꯥꯏꯒꯔ, ꯀ꯭ꯌꯥꯝꯒꯩ ꯃꯨꯁꯂꯤꯝ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯁꯥꯏꯛ ꯋꯥꯁꯤꯝ ꯔꯖꯥ ꯑꯦꯂꯥꯏꯁ ꯋꯥꯡꯊꯣꯏꯕ ꯀꯨꯟꯇ꯭ꯔꯥ, ꯃꯌꯥꯡ ꯏꯝꯐꯥꯜ ꯕꯦꯡꯒꯨꯜ ꯌꯥꯡꯕꯤ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯐꯨꯁꯝ ꯑꯁꯃꯤꯔ ꯑꯦꯂꯥꯏꯁ ꯀꯥꯛꯄ 12, ꯐꯧꯕꯥꯛꯆꯥꯎ ꯀꯣꯅꯨꯃꯥꯗꯒꯤ MD ꯐꯔꯛ ꯈꯥꯟ ꯑꯦꯂꯥꯏꯁ ꯀꯦꯡꯕ ꯑꯃꯁꯨꯡ ꯃꯈꯣꯏꯒ ꯄꯨꯜꯂꯝꯕ ꯑꯣꯏꯅꯥꯝ ꯁꯋꯣꯡꯕꯨꯡ ꯃꯦꯟ ꯔꯣꯗꯇꯒꯤ ꯈꯨꯂꯥꯛꯄꯝ ꯏꯕꯣꯁꯅꯥ 42ꯅꯤ꯫ ꯃꯈꯣꯏꯗꯒꯤ .303 ꯑꯃꯁꯨꯡ AK ꯔꯥꯏꯐꯜꯒꯤ ꯃꯔꯨ 2, ꯋꯥꯌꯔꯂꯦꯁ ꯁꯦꯠ 3, ꯃꯣꯕꯥꯏꯜ ꯐꯣꯟ 8 ꯑꯃꯁꯨꯡ 4-ꯋꯤꯂꯔ ꯑꯃ ꯔꯤꯀꯣꯚꯔ ꯇꯧꯔꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯉꯁꯤ ꯐꯥꯔꯕ KCPPWGꯒꯤ ꯀꯦꯗꯔꯁꯤꯡꯅ ꯅꯣꯡꯒ꯭ꯔꯦꯟ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯅꯤꯡꯊꯧꯖꯝ ꯕꯤꯔꯖꯤꯠ ꯃꯩꯇꯩ 36, ꯁꯋꯣꯡꯕꯨꯡ ꯖꯪꯁꯟꯒꯤ FCI ꯒꯣꯗꯥꯎꯟ ꯃꯅꯥꯛꯇꯒꯤ ꯂꯥꯏꯁ꯭ꯔꯝ ꯁꯨꯔꯖ 19ꯅꯤ꯫ ꯑꯗꯨꯒ ꯄꯨꯂꯤꯁꯅ ꯐꯥꯔꯕ ꯂꯥꯜꯍꯧꯂꯨꯞ ꯑꯁꯤꯒꯤ ꯀꯛꯆꯤꯡ ꯂꯝꯗꯣꯡꯗꯒꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯔꯥꯖꯦꯟ 39 ꯑꯃꯁꯨꯡ ꯂꯤꯋꯥ ꯂꯝꯕꯤꯗꯒꯤ ꯐꯥꯈꯤꯕꯅ ꯂꯤꯂꯣꯡ ꯍꯥꯎꯔꯩꯕꯤ ꯂꯧ 5ꯗꯒꯤ MD ꯃꯦꯅꯥꯔꯎꯗꯤꯟ nimfuganipan, ꯂꯤꯂꯣꯡ ꯁꯝꯕ꯭ꯔꯨꯈꯣꯡꯗꯒꯤ MD ꯋꯥꯁꯕꯤꯔ ꯑꯍꯃꯗ ꯑꯦꯂꯥꯏꯁ ꯖꯤꯃꯤ, ꯈꯣꯡꯉꯥꯡ ꯐꯩꯗꯦꯛꯄꯤ ꯑꯍꯩꯕꯝ ꯂꯩꯀꯥꯏꯗꯒꯤ ꯊꯣꯡꯉꯥꯝ ꯖꯌꯥꯅꯟꯗ ꯑꯦꯂꯥꯏꯁ ꯕꯣꯏꯆꯥꯅꯤ꯫ ꯃꯈꯣꯏꯗꯒꯤ ꯃꯣꯕꯥꯏꯜ ꯍꯦꯟꯗꯁꯦꯠ 3, ꯋꯥꯂꯦꯠ 2, ꯑꯙꯥꯔ ꯀꯥꯔꯗ 2, 2-ꯋꯤꯂꯔ 1 ꯑꯃꯁꯨꯡ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 450 ꯔꯤꯀꯣꯚꯔ ꯇꯧꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯉꯁꯤ ꯂꯝꯐꯦꯜ ꯁꯤꯇꯤ ꯁꯤꯋꯦꯖ ꯇ꯭ꯔꯤꯠꯃꯦꯟꯠ ꯄ꯭ꯂꯥꯟꯠ ꯒꯦꯠ ꯃꯅꯥꯛꯇꯒꯤ ꯐꯥꯈꯤꯕ ꯄ꯭ꯔꯤꯄꯥꯛꯄꯨꯔꯒꯤ ꯀꯦꯗꯔ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯁꯋꯣꯡꯕꯨꯡ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯇꯥꯈꯤꯂꯝꯕ ꯃꯥꯏꯄꯥꯛꯁꯅꯥ ꯑꯦꯂꯥꯏꯁ ꯀꯣꯔꯧ ꯑꯦꯂꯥꯏꯁ ꯕꯤꯀꯦꯟ 18 ꯀꯧꯏ ꯍꯥꯏꯔꯤ꯫ ꯊꯥ ꯑꯁꯤꯒꯤ 22ꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 2:40 ꯔꯣꯝ ꯇꯥꯔꯛꯄꯗ ꯆꯨꯔꯆꯥꯟꯄꯨꯔ ꯀꯣꯂꯦꯖ ꯔꯣꯝꯗꯒꯤ ꯊꯧꯔꯛꯈꯤꯕ ꯑꯉꯧꯕ ꯀꯥꯔ ꯑꯃꯗ ꯇꯣꯡꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯣꯜ DC ꯒꯦꯁꯠ ꯍꯥꯎꯁ ꯃꯅꯥꯛꯇ ꯂꯩꯕ 129 CRPFꯀꯤ ꯄꯣꯁꯠ ꯃꯅꯥꯛꯇ ꯅꯣꯡꯃꯩ ꯃꯔꯨ 3 ꯀꯥꯞꯊꯣꯛꯂꯝꯕꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯄꯨꯂꯤꯁ ꯀꯣꯟꯁꯇꯦꯕꯜ 2 ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯄꯨꯂꯤꯁ ꯀꯣꯟꯁꯇꯦꯕꯜꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯄꯥꯎꯃꯤꯟꯊꯥꯡ ꯍꯥꯎꯀꯤꯞ ꯑꯃꯁꯨꯡ ꯊꯣꯡꯂꯦꯟꯈꯥꯏ ꯀꯧꯏ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯆꯦꯟꯅꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯗꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯨꯔꯆꯥꯟꯄꯨꯔ PSꯅ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯂꯧꯈꯠꯄ ꯀꯦꯁ FIR ꯅꯝꯕꯔ 68/4
2025 ka mari lenana fabani hairi police constable ani asi fabadagi thaudo asigi matangda police na fagatpa mioi singi masing ahum sure ahambada thaudo asigi khongul lirubada mangkholun haukif kauba mioi ama Nomai kapsil lambada chenaba gari aduga konana tha sigi kunga marigi nungthil pung ahum rom tarakpada fagat khravani mangonagi 0.9 mm gi pistol amasu recover tawkhibani police na lokhatpa case asigi report matung inadi makhoi ahumna car amada tongduna laklaga CRPF ki post asigi manakta nongmai round ahum nongthakta kapthok lambani hairi Nomai kablambagi thaudok asigidagi CRPF ki post asigi sentry duty takiba personal nasu nongmai round amakawki masidagi makhoi ahum car aduda nanthokuna chenkibani hairi thaudo asigi matangda Churachandpur district police ki SP Prakhar Pandey na phongdurakibada ma ki district police na Churachandpur da law and order ngaknabagi damak chokthaba leitena hotnari Karigumba miyamda aki akhang pohanba yaba nongmai kapagi thaudok thoraklabadi mangjil thana thigatli hairi Pahalgam terror attack ki mayokta kanba khongthang laukhalaga Manipur gi wathokta na tumina leishiliba karigino Tombi Siva Sena Manipur ki president Moirangthen Tombi na penaba phongdokladuna Pahalgam terror attack ki paukhum oina India lengana pungkun mari ki manungda Pakistan gi mayokta kanba khongthang kaya laukhatki adubu Myanmar dagi changsilakpa chin Kuki narco terrorist na Manipur da landarakpa chahi ani fajilaklaba phawbada center na tumina yengduna leiribasi karigino hanglakli Babu Parada laiba Siva Sena ge office ta pangthokiba paugi mifam amada wafam asi phongdoladuna Tombi na makhata na hai haukiba tang kungani thoi da Jammu Kashmir ge Pahalgam Baisharan Valley da Laskar-e Toiba LET gi khulai paiba terrorist na tourist kun gataruk mihachi na hat ki bathaudo adu yamna thamoi sokningai oiba mioi bagi wakhal chendaba pangdabagi lichatni thaudo adu Siva Sena Manipur na su akan mamong da condemn tawi India si cross border terrorism gi yamna vulnerable oiba leba amani handak Pahalgam da thokiba homicide asi ahanba oina thokpa thaudok nati Uri Pathankot Surankot Pulwama attack Amarnath pilgrimage massacre asina chingba terror attack kaya ama terrorist na chathaduna micham kaya ama hatkhrei handak Pahalgam da thokiba terror attack asigi pakhum oina India lengang na kumja 1960 da Pakistan ga khuyek pinakhiba Indus water treaty suspend tawkhiba simak yamna chawba khongthang amani lawi Manipur asi Myanmar ga yumlon nariba India gi state amani Myanmar da masagi mayum oijaba chin Kuki narco terrorist na India state oiriba Manipur da changsilaktuna internet disturbance thoan badana tana mara laiba mioi kaya hatkiba yum kaya mai tharakliba sida center na tumina yengduna leiriba karigino Manipur si India gi saruk ama natraba magna makhata na hai maitai gi laifam singda mitai na lai khrum changba yaroi haiduna Kuki singna achingba pirakhiba aduda India lengana yengsinnadana leithokliba karigino India asi secular structure leiba democracy chatpa leiba amani hairaga mitai singi senglaba laifam len oiba kobru amadi thangjinda like room changbada Kuki na thingma thamlakpada government asina yengduna leiri right to freedom of religion haibasi Indian constitution da sumayek sengna yaudaba fundamental right amani Kari maramgi maitegi right khongaw naribano athuba matamda Manipur gi governor na hiramasi da miyeng changduna watho asigi waroisin prognaba mitei singlai khrum changhan gadabani haiki damang mioi tara dagi yamna senfam singlau kre mioi amadagi di lupa la kontra lau kre Chai kharagi mamangda fake appointment gi wathok ta school education directorate yauna loisang khara chenaram labasu Manipur lengangna MJL Manipur government employees list na chungba samlaktuna akan bachexing tharong lokhatpadagi sasinaba appointment sing piduna selyam khongatpagi thabak lepluraba matung Manipur da channagadaba act rule law na chungba sanfam su oiriba democracy gi Laishangni hariba Manipur Legislative Assembly maki official amagi samjin sajinba khuyek sajinaduna mioi tarada tongan post ki appointment pirambaga loinana yamlaba senpam sing khongat krairi pause sina phangba samjin sajinduna satharam ki bathawong asigi mari leinaba document singda yumfam oiba pauna haibada tongan mioi tara asi MTS da mioi taruk LDC ama supervisor ama amasung FA ama yauna accountant ki post da mioi ama puna mioi tarabu posting asigidama appointment period haidun order thoklambani order aduna February 3, 2025 da Manipur Legislative Assembly gi joint secretary administration G Tapan Kumar Sharma gi mingda thoklambani mioi tarabu hariba posting asigi matung en appointment period haibagi order thoklambaga loinana assembly officer sigi khuyek sajinaduna March 13 2025 ta khalle hariba mioi sing asida appointment letter su issue tawduna pirambani assembly gi officer sigi mingda February ani 2025 ta tongan ba posting asigi damak mioi tara appointment pirambagi order amasung mioi sing asida appointment letter pirambagi copy sing
ꯐꯪꯕꯗꯒꯤ ꯍꯥꯏꯔꯤꯕ ꯑꯦꯄꯣꯏꯟꯃꯦꯟ ꯑꯣꯔꯗꯔ ꯑꯃꯁꯨꯡ ꯂꯦꯇꯔ ꯑꯁꯤꯃꯛ ꯑꯆꯨꯝꯕꯔꯥ ꯅꯠꯇ꯭ꯔꯒ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕ ꯑꯣꯐꯤꯁꯥꯔ ꯖꯤ ꯇꯄꯟ ꯀꯨꯃꯥꯔ ꯁꯔꯃꯒ ꯄꯥꯎ ꯆꯦ ꯑꯁꯤꯒ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯅꯤꯔꯛ ꯋꯥꯔꯤ ꯁꯥꯅꯈꯤꯕꯗ ꯃꯍꯥꯛꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯡ ꯑꯁꯤꯗ ꯑꯦꯄꯣꯏꯟꯃꯦꯟ ꯑꯣꯔꯗꯔ ꯄꯤꯈꯤꯕ ꯂꯩꯇꯕꯅ ꯑꯦꯄꯣꯏꯟꯃꯦꯟ ꯂꯦꯇꯔꯁꯨ ꯄꯤꯈꯤꯕ ꯂꯩꯇꯦ꯫ ꯍꯥꯟꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯕꯛ ꯂꯧꯕꯒꯤ ꯈꯔ ꯂꯩꯈꯤꯕꯗꯨꯁꯨ ꯐꯥꯏꯅꯦꯜ ꯑꯣꯏꯅ ꯂꯧꯁꯤꯟ ꯈꯝꯖꯤꯟꯒꯗꯕ ꯈꯔ ꯋꯥꯊꯣꯛ ꯋꯥꯁꯤꯟ ꯂꯩꯔꯤ ꯑꯗꯨꯒ ꯐꯦꯕ꯭ꯔꯨꯋꯥꯔꯤ 3, 2025ꯇ ꯃꯤꯑꯣꯏ 10ꯕꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯁꯁꯤꯡꯗ ꯑꯦꯄꯣꯏꯟꯃꯦꯟ ꯄꯤꯕꯒꯤ ꯑꯣꯔꯗꯔ ꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯃꯥꯔꯆ 13, 2025ꯇ ꯃꯍꯥꯛ ꯃꯁꯥꯃꯛꯀꯤ ꯈꯨꯌꯦꯛ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯄꯣꯏꯟꯃꯦꯟ ꯂꯦꯇꯔꯁꯤꯡ ꯄꯤꯔꯦ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯉꯛꯄ ꯐꯥꯎꯏ꯫ ꯃꯍꯥꯛ ꯃꯁꯥ ꯍꯥꯟꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯀꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯔꯆ 3, 2025ꯀꯤ ꯑꯌꯨꯛꯇ ꯑꯦꯗꯤꯁꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯣꯏꯅ ꯖꯣꯏꯟ ꯇꯧꯗꯨꯅ ꯐꯝ ꯑꯁꯤꯒꯤ ꯆꯥꯔꯖ ꯂꯧꯔꯛꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯥꯔꯆ 13, 2025ꯇ ꯃꯍꯥꯛꯀꯤ ꯃꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅꯤ ꯍꯥꯏꯗꯨꯅ ꯑꯦꯄꯣꯏꯟꯃꯦꯟ ꯂꯦꯇꯔ ꯄꯤꯔꯝꯂꯦ ꯍꯥꯏꯕꯁꯤꯗꯤ ꯑꯆꯨꯝꯕ ꯑꯣꯏꯔꯣꯏ ꯍꯥꯏꯔꯛꯈꯤ꯫ ꯄꯥꯎꯆꯦꯁꯤꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ 3, 2025ꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯁꯁꯤꯡꯗ ꯑꯦꯄꯣꯏꯟꯃꯦꯟ ꯑꯣꯔꯗꯔ ꯄꯤꯔꯝꯂꯦ ꯍꯥꯏꯕꯒꯤ ꯀꯣꯄꯤ ꯑꯁꯤ ꯐꯪꯕꯒ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯀꯤ ꯑꯇꯣꯞꯄ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯗ ꯍꯪꯂꯨꯕꯗꯁꯨ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ LDC ꯍꯥꯏꯕ ꯄꯣꯁ ꯂꯩꯇ꯭ꯔꯦ, ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯀꯨꯝꯖꯥ 2016ꯗ LDC ꯍꯥꯏꯔꯝꯕꯒꯤ ꯃꯍꯨꯠꯇ ꯑꯣꯐꯤꯁ ꯑꯦꯁꯤꯁꯇꯦꯟꯠ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯆꯍꯤ 4-5 ꯃꯃꯥꯡꯗꯅ ꯑꯃꯨꯛ ꯑꯣꯐꯤꯁ ꯑꯦꯁꯤꯁꯇꯦꯟꯠ ꯍꯥꯏꯔꯝꯕꯗꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯑꯦꯁꯤꯁꯇꯦꯟꯠ ꯍꯥꯏꯅꯁꯨ ꯑꯣꯟꯊꯣꯔꯛꯈ꯭ꯔꯦ꯫ ꯑꯁꯨꯃꯥꯏꯅ UDCꯒꯤ ꯃꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯃꯤꯑꯣꯏ 10ꯗ ꯑꯦꯄꯣꯏꯟꯃꯦꯟ ꯄꯤꯔꯝꯂꯦ ꯍꯥꯏꯔꯤꯕ ꯑꯣꯔꯗꯔ ꯑꯁꯤꯗ FA ꯍꯥꯏꯕ ꯄꯣꯁ ꯑꯃ ꯌꯥꯎꯔꯤꯕꯁꯤꯁꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯀꯤ ꯑꯣꯏꯅꯗꯤ ꯍꯥꯏꯔꯤꯕ ꯄꯣꯁ ꯑꯁꯤ ꯀꯧꯕ ꯐꯝ ꯂꯩꯇꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯣꯔꯗꯔ ꯑꯁꯤꯒꯤ ꯏꯀꯣꯟ ꯀꯣꯟꯕ 10ꯁꯨꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯑꯦꯀꯥꯎꯟꯇꯦꯟꯠꯅꯤ ꯍꯥꯏꯗꯨꯅ ꯑꯦꯄꯣꯏꯟꯃꯦꯟ ꯄꯤꯔꯝꯂꯤꯕ ꯑꯁꯤꯁꯨ ꯋꯥꯍꯩ ꯑꯁꯤ ꯏꯪꯂꯤꯁ ꯃꯌꯦꯛꯅ ꯏꯔꯝꯕꯗ ꯑꯦꯀꯥꯎꯟꯇꯦꯟꯠ ꯍꯥꯏꯅ ꯕꯅꯥꯟ ꯂꯥꯟꯅ ꯏꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯑꯃꯔꯣꯝꯗ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ 10 ꯑꯁꯤꯕꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯁꯁꯤꯡ ꯑꯁꯤꯗ ꯑꯦꯄꯣꯏꯟꯃꯦꯟ ꯄꯤꯔꯦ ꯍꯥꯏꯕꯒꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯑꯣꯔꯗꯔ ꯊꯣꯛꯂꯛꯂꯤꯕ ꯑꯃꯁꯨꯡ ꯄꯣꯁꯁꯤꯡ ꯑꯁꯤꯒꯤꯗꯃꯛ ꯑꯦꯄꯣꯏꯟꯃꯦꯟ ꯂꯦꯇꯔꯅꯤ ꯍꯥꯏꯗꯨꯅ ꯄꯤꯔꯝꯂꯤꯕꯁꯤꯡ ꯑꯁꯤꯗ ꯖꯤ ꯇꯄꯟ ꯀꯨꯃꯥꯔ ꯁꯔꯃꯅꯤ ꯍꯥꯏꯗꯨꯅ ꯈꯨꯌꯦꯛ ꯄꯤꯔꯝꯂꯤꯕꯁꯤꯡ ꯑꯁꯤꯁꯨ ꯑꯃꯒ ꯑꯃꯠꯇ ꯃꯥꯟꯅꯔꯝꯗ꯭ꯔꯦ꯫ ꯗꯣꯀꯨꯃꯦꯟ ꯑꯃꯗꯅ ꯇꯄꯟ ꯀꯨꯃꯥꯔ ꯍꯥꯏꯅ ꯈꯨꯌꯦꯛ ꯄꯤꯔꯒ ꯑꯦꯄꯣꯏꯟꯃꯦꯟ ꯂꯦꯇꯔ ꯑꯃꯗꯅ ꯖꯤ ꯇꯄꯟ ꯁꯔꯃ ꯍꯥꯏꯕꯅꯤ꯫ ꯈꯪꯍꯟꯅꯕ ꯈꯨꯌꯦꯛ ꯑꯁꯤꯒꯤ ꯑꯔꯣꯏꯕꯗ HH ꯍꯥꯞꯂꯝꯕ ꯌꯥꯎꯔꯝꯈꯤ ꯑꯗꯨꯒ ꯁꯨꯞꯅꯇꯒꯤ ꯑꯇꯣꯞꯄ ꯑꯦꯄꯣꯏꯟꯃꯦꯟ ꯂꯦꯇꯔ ꯑꯃꯗꯅ ꯖꯤ ꯇꯄꯟ ꯈꯛꯇꯃꯛ ꯍꯥꯏꯔꯝꯕꯁꯨ ꯌꯥꯎꯔꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯈꯥ ꯇꯥꯅ ꯐꯪꯕ ꯔꯤꯄꯣꯔꯠꯁꯤꯡꯅ ꯍꯥꯏꯕꯗ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯑꯦꯄꯣꯏꯟꯃꯦꯟ ꯑꯣꯔꯗꯔ ꯑꯃꯁꯨꯡ ꯑꯦꯄꯣꯏꯟꯃꯦꯟ ꯂꯦꯇꯔꯁꯤꯡ ꯄꯤꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯚꯤꯛꯇꯤꯝ ꯑꯣꯏꯍꯧꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗꯒꯤ ꯂꯨꯄꯥ ꯂꯥꯈ ꯀꯌꯥꯒꯤ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯂꯧꯕꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯤꯑꯣꯏ 10ꯃꯛꯄꯨ ꯊꯕꯛ ꯈꯟꯕꯒꯤ ꯑꯦꯄꯣꯏꯟꯃꯦꯟ ꯑꯣꯔꯗꯔ ꯐꯪꯂꯕꯁꯨ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯚꯤꯛꯇꯤꯝ ꯑꯣꯏꯍꯟꯕꯤꯔꯝꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯃꯤꯡ, ꯃꯊꯥ, ꯑꯄꯣꯛꯄ, ꯑꯄꯣꯛꯄꯤꯒꯤ ꯃꯃꯤꯡ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯑꯦꯗ꯭ꯔꯦꯁꯅꯆꯤꯡꯕ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯝ ꯆꯥꯗ꯭ꯔꯤ ꯈꯟꯗꯨꯅ ꯃꯤꯌꯥꯝꯗ ꯐꯣꯡꯗꯣꯛꯆꯗ꯭ꯔꯤ꯫ ꯑꯗꯨꯒ ꯅꯝꯊꯥꯛ ꯇꯧꯕꯤꯔꯝꯂꯕ ꯃꯤꯑꯣꯏ 10 ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯃꯤꯑꯣꯏ ꯑꯃꯗꯒꯤꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯊꯕꯛ ꯍꯥꯞꯄꯤꯔꯕꯅꯤ ꯍꯥꯏꯗꯨꯅ ꯂꯨꯄꯥ ꯂꯥꯈ 30ꯒꯤ ꯁꯦꯟꯐꯝ ꯐꯥꯎꯕ ꯂꯧꯕꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯑꯁꯤꯒꯨꯝꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯀꯤ ꯃꯤꯡꯆꯠ ꯊꯤꯍꯟꯅꯕ ꯑꯔꯥꯟꯕ ꯊꯕꯛꯁꯤꯡ ꯆꯠꯊꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯣꯒꯤ ꯑꯣꯏꯕ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯂꯧꯈꯠꯄꯅ ꯆꯨꯝꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯏꯔꯥꯟꯒꯤ ꯁꯌꯤꯗ ꯔꯥꯖꯦ ꯄꯣꯔꯠꯇ ꯄꯣꯈꯥꯏꯕꯗ ꯃꯤꯑꯣꯏ 4 ꯁꯤꯈ꯭ꯔꯦ, 510ꯒꯤ ꯃꯊꯛꯇ ꯁꯣꯛꯈ꯭ꯔꯦ꯫ ꯏꯔꯥꯟꯒꯤ ꯄꯣꯔꯠ ꯁꯤꯇꯤ ꯑꯃ ꯑꯣꯏꯔꯤꯕ ꯕꯥꯟꯗꯔ ꯑꯕꯥꯁꯀꯤ ꯁꯌꯤꯗ ꯔꯥꯖꯦ ꯄꯣꯔꯠꯇ ꯄꯣꯈꯥꯏꯔꯛꯄꯗꯒꯤ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 4 ꯁꯤꯈ꯭ꯔꯦ, 510ꯒꯤ ꯃꯊꯛꯇ ꯁꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯏꯔꯥꯟꯒꯤ ꯁ꯭ꯇꯦꯠ ꯃꯦꯗꯤꯌꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯔꯥꯟꯒꯤ ꯀꯁꯇꯝ ꯑꯣꯊꯣꯔꯤꯇꯤꯅ ꯐꯣꯡꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯉꯁꯤ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯇꯨꯅ ꯃꯤꯁꯤ ꯃꯤꯅ ꯀꯌꯥ ꯅꯪꯈꯤꯕ ꯑꯗꯨ ꯄꯣꯔꯠ ꯑꯗꯨꯒꯤ ꯁꯤꯅꯥ ꯀꯟꯇꯦꯅꯔ ꯌꯥꯔꯗꯇ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯐꯝ ꯑꯗꯨ ꯁꯌꯤꯗ ꯔꯥꯖꯦ ꯄꯣꯔꯠ ꯑꯃꯁꯨꯡ ꯃꯦꯔꯤꯇꯥꯏꯝ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯅꯤ꯫ ꯅꯦꯁꯅꯦꯜ ꯏꯔꯥꯅꯤꯌꯟ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯔꯤꯐꯥꯏꯅꯤꯡ ꯑꯦꯟꯗ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯀꯝꯄꯦꯅꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯄꯣꯈꯥꯏꯈꯤꯕ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯊꯥꯎ ꯁꯨꯡꯐꯝꯁꯤꯡꯗꯤ ꯑꯀꯥꯏ ꯑꯇꯣꯏ ꯌꯥꯎꯈꯤꯗꯦ꯫ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯀꯦꯃꯤꯀꯦꯜ ꯕ꯭ꯂꯥꯁꯠꯅ ꯊꯣꯛꯍꯟꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯏꯔꯥꯅꯤꯌꯟ ꯑꯣꯊꯣꯔꯤꯇꯤꯅ ꯊꯥꯖꯅꯔꯤ ꯑꯗꯨꯃꯛꯄꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯄꯣꯈꯥꯏꯈꯤꯕ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯃꯔꯝ ꯐꯣꯡꯗꯣꯔꯛꯇ꯭ꯔꯤ꯫ ꯄꯣꯈꯥꯏꯈꯤꯕ ꯑꯗꯨꯗ ꯅꯦꯁꯅꯦꯜ ꯏꯔꯥꯅꯤꯌꯟ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯔꯤꯐꯥꯏꯅꯤꯡ ꯑꯦꯟꯗ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯀꯝꯄꯦꯅꯤꯒꯤ ꯔꯤꯐꯥꯏꯅꯔꯤ, ꯐꯨꯑꯦꯜ ꯇꯦꯡ ꯑꯃꯗꯤ ꯑꯣꯏꯜ ꯄꯥꯏꯞꯂꯥꯏꯟꯁꯤꯡ ꯑꯀꯥꯏ ꯑꯇꯣꯏ ꯑꯃꯠꯇ ꯌꯥꯎꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯁꯌꯤꯗ ꯔꯥꯖꯦ ꯄꯣꯔꯠ ꯏꯔꯥꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯃꯔꯁꯤꯌꯦꯜ ꯄꯣꯔꯠꯅꯤ꯫ ꯄꯣꯔꯠ ꯑꯁꯤ ꯍꯣꯔꯃꯣꯖꯒꯥꯟ ꯄ꯭ꯔꯣꯚꯤꯟꯁꯀꯤ ꯀꯣꯅꯨꯡ ꯕꯥꯟꯗꯔ ꯑꯕꯥꯁꯇꯒꯤ ꯅꯣꯡꯆꯨꯞꯂꯣꯝꯗ ꯀꯤꯂꯣꯃꯤꯇꯔ 10 ꯂꯣꯝ ꯂꯥꯞꯅ ꯂꯩꯕ ꯃꯐꯝ ꯑꯃꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯏꯔꯥꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯁꯨꯗ ꯄꯦꯖꯦꯁꯀꯤꯌꯥꯟꯅ ꯚꯤꯛꯇꯤꯝ ꯑꯣꯏꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯃꯤꯅꯨꯡꯁꯤ ꯎꯠꯈꯤꯕꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯀꯨꯞꯅ ꯊꯤꯖꯤꯜꯂꯒꯅꯤ ꯍꯥꯏꯔꯤ꯫